Satraduna yamluba angkagi wahang problem ani khak homework wina mayumda holunaba blackboard dagi prap sinjale man hot pada tarak angkagi falladuna professor adu Ngakpana Chap Yunghankhi masidi jahi kyagi mamangda pakhang masama da thokiba Asengba thudok wari warisna taibang malem sinthungna miyoi kyagi punsida asagi thomai ma suklam kiba tugumba yam inspiring mai wari makak taminase kumsing lising amaga zamapan taramari Oregon gi Portland hariba Thursday da angang nipa makak poke apok papok pinangang sibu yam nungsina George haina maming tholame George da angang wari ngi matam si wari oida liningai thoina maru iba tugumba masang muthuma mate yaudi maramdi mahak chamchamba sadharol nipa macha moina adum chawrakibane maring mamana basingdagi mahakna mahi masingda boiro sana khonabda boiro masimadi hele haibadu masiam teleramte Angkagi oza amoriba mapabungna pigliba George pu magi asengba mutam khudingi geometry takpi bide horoki loinana chang naina angkot pisana naba paktaksu tatana pirami angko hotpasi angang sigi mamona tasengna pamra natraga pamdabra haibududi kananasu chapchana haibungamde adubu mapabungna haiben boina angang si chang naina angko hotpide horoki George ahanbadadi mapabungna piba achamba araiba problem singtama kolambane adubu hotnaba nainabana buleptragadi mahi masingi marepsu wangkhali hainabadune high school ki thak yorpatari George angkagi aruruba problem sing mai pakna khut thabang nakhi hotna jamal mahi oina George University of Maryland gi mathematics faculty da mahi tamthapagi khudong chaba fangki masi fan oiduna su George matamsi fawba mina masak khangbiba saknaiba satra ma haibadudi oidri chumnai sadharo satra ma oiduna dumak leiri matam khara hokre George University da direct phabagi angka haibagi sakhangna padi dairana class sang 9 le thokpa suti tuina logan bagi oja singna homework jabun pisinduna tanti piba chang nai daba class Thengnata Lakkanba Satra moina khangna bhorakhi farai khoi warisi koi tholaroise George pu karamna sakhangna bhorakhi amadi malem gi thak da sanai misak ama karamna oirakhi haiba tabda suyam nungai ga daba takaptuda madudu ni hta langnasi kumsing lising amaga zamapan kuntramapan jahi kunmanga suraba George class thengle haiduna khuna sangba university gi manungda leiba lambel amada kanna chalagle maram chaba chadaba theng haiba simaidi mausai hainabi amoirabane ngasi samha professor Georgine Madgi class matam chana yawba nangoi dori professor dun blackboard da problem ama iblak naringai George sura sangba mo handoktuna khongthang ma kol sungtok thonda professor du sungang khanganda Quran bukum tumina changsilaktuna text amada kitpamtai calling karba magi khudang karidu thangatuna yengmada class to huzalamba minute kunlom phak raibasi khanglai blackboard da professor duna mabung changni iribadu yengduna nainaba hore adubu class 10 lakpana George iriba problem ani do bap ta badingam lamde saurung leirang tension leiba manba professor dugi saktam du buda George bhap ta utri makuk tem tang kan bi haigidasu mana thengna galakpaga machin kangwang ngamlamde pakrava blackboard mamai du thalap iramliba angka gi problem ani du mapungda mathang class ki homework oirabai khan George sinjilame mayum halakpaga George irumai thajatoy hwanung si chaboina yasangpada nga koithuraga asagi homework tu tawthogi haiduna George phamthare masai mana bhatmenta da pangsinta sinkibasing do faktok tuna naina bhore angka gi problem ani du naina raga George ningam dab sum henjale class 10 chalubudu mapungda ninda taw bhore mana khale ani yahoda ba minute kunda problem ani sig yam maru ba warol kara professor na soidana haramgani edi madu tahodrabnina asidu hat yam lutorida ngangloi khangda ba khonda thiba professor ne homework tu tawdana class yawrobda magi class 10 ba chang nai da du panduna kothok tuna ngang toribani maram sina George magi thokpa tawduna problem ani dugi faldi tangai fadana puthok tabai haroi tawre George masagi khangja hijaba lawsing gyan pumbusina duna achauba lanpham amagum angka du hotpa horakhi tasengna harabada mana mapunsida thingnarakhiba khwaidai luba mathematical problem si mana hauji khut thaliba angka nisna oirame sumholi adu angka du phal tabangamda solve tawngamda nini hujinki humni suban mita George problem ani dugi fal solution puthok pangumlaki
Mathanggi numitadi class 10 lata jatkanba George to harau kanta chalami. Professor adugi class matam yaure. Class ek changapaga matam sungmang manghanda chok paiduna hekta iba uba professor ni. Asumna professor aduna anoba problem ama taknaba graph ama kana yeklingai George sangsilaktuna magi homework to magi assignment to check tawbinaba my notebook to pisle. Professor aduna na mamai suan onthoraktana notebook to loksinki. Amadi kona check tawrage haibai mawngda notebook to table da thamki. Chayol ani hokre. George na professor dagi magi homework to magi assignment to chummi natraga lali haibagi pakum amata phangamde. Assignment ama check tawda matam aduk loksilakpadudadi George mapukningda chingnaba langtakna hore. Asumna George na kanna langtaknaringai professor aduna magi class ta George ki manaktamna grong changsilaktuna manakong miada asumna sutapna haijlai. George nangi assignment to check kanna tawriko. Professor ki masigi wai kharasna George po amukin ang alami. Baramdi professor ni man tawdo tabok tawpa horen heng tinthadaba dugumba misakamani. Mana assignment check tawbuda asumna matam lawbusi mamang namta yaukidabani. Numit kharagi matung Itha thajadana professor aduna George po university dugi mathematical faculty gi khwai makok tugi kada laknaba pau pirakhi. George mapung nangba sum henjale. Handak si voice book kari ki dogi yawar janu mitorijipa. Asumna mapung nakhan George Okoi gi university ki mathematics faculty gi makok din gi office ka dugi thongdu madu tap namdu hangtori. George soilawe pungai ka du da makoi gi makok dindu khaknatana mahakna pause da magazine do gi batku mamioi ki amasu mahak pungai du leramle. Professor ni mansu mayam dugi marakta phamle. George karino haifam khangda behol simna masada pikthale. Thongjinda lepiba magi masak to ubaga professor ni manna mangal yangna khomjal hauraf. Congratulations George. Congratulations. Changwa. Phom. Tu phom. Ado sibu nang na tomtana tawriro. Natraga mina kamateng pangkibro. Professor ni manangang li bawadu kari matang na mahaiba. George hauju phawa bhabtadri. Professor ni manna mana check to pina babisan kiba homework yawba notebook puthore. Homework. Assignment to mahangna marik chumna aran mamate yahunda niwam chumna torongki. Tawudabu madu yumda holak na ba assignment ni pikiba problem sing do iramde. Mana class 10 na lakibduna problem ani ding matang da professor ni mana hai kiba phodokibo pham sing do mana tahawdabdagi nana madu homework manana sin kibani. Mana homework ni khana fal tahandana holak ni ba problem ani dumakte. Matamdu da malimgi phawra ba mabudi manusing ni ba mathematician amasung scientist sing na faw phal puthokpa ngamda dugumba angakpa mathematical unsolved problems sing maramki. Mystery sing maramki. Mangi notebook check tawbuna mitu professor ni man Ngakpana kamthengkibani. Problem ani du malemda kanana safal puthokpa ngamdri professor ni manna magi class ki awba surta lauthokibani. Adu George na madu tahawdabana mapukingda problem ani du lui khangnagasu punsibu maithi hanabagi achawba pal ori bai khoigi oi thokloi haiba waisigi masigi akibasi sunglei to khonakibana George na angakpugi maikhum hangdokpa ngomkibani. Punsidai khoina pandamamgida makhong thangjinma matamda phana swaina sunu ngangna sanu. Oi thoktabani impossible haiba waisi masiana ekhoi koktagi tham langshiki kadani. Aisun mitu class nganta lamdana professor na problem ani do phal puthukpa yada badugumba angakpa mani haikibadu madu tahor magadi aibu masi mayamna sakhna biribasi masi mangphawna bangamda manglana boramsu yai.